Siraba patient oxygen hapchillaga ICU da thamlaga cell tanba leite. Siraba patient oxygen hapchillaga ICU da thamduna cell tanba leite haina Sirja Hospital and Research Institute ki Managing Director Dr. KS Palina Fongdokre. Paumi singa unaba amada mahang na hai lenga ki hospital sing da thabak toba doctor sing private clinic ta practice toba yade haiba kanglod adu ngak na chali. KCPP WGMC unification na hospital asigi mathakta athing ba thamlakhi badu laibak thibani. Medical ethics ki matung ina brain dead oiraba anaba ama sire haina lauthokpa yade. Laibak asida laying bangam loidaba anaba sing mathanta sijanabagi ayaba piba leite. Unesia haina khangnaba thawung asi law na yadaba maramna brain dead oiraba patient singsu imung manunggi apambagi matung ina masa masagi mayumda puthakiba natraga haksangi tongan ba kayat sing donate tawbagi khudung chaba lai. Anabagi naknaba imung singi miyoi singa wari sanaraba matungda kanagumba kharadi layingba ngamlaroi khangbadagi mayumda puthakiba yawi. Kanagumba kharadi laibak yengjage haiba yawdaba nate. Hospital asina chahi nifurom anaba layingbagi thabak tawdunu lakpada medical ethics ngaktana thabak tawba laikide.